minister sing Youraga akoi IDP singa Lupa Crore Tromdoi Ching Amasung tam Animakta Senpham sing Yenthokhre basina moigi relief kini Yenthokhre basina ngasigi pausi sing headlines so troga fongi laibo wahang di akoi lezama hauki aduga paulilian mayam si akoi leiriba lenga asidagi akoi union territory ma pamba aduga separate administration gi wafum panba adum MLA sing adum social media da karida aduga ton ba interview ga da biraga lakpini ngarang si akoi video conferencing hutang da yaudana aduga leiriba ton ba IDP sing Amasung tam Animakta IDP sing unadana aduga mkhoi relief Yenthokhre ba mkhoi gi awamal hai khoi magi hai tare magi pibam thok ba hai tare awamal hai bdia de pibam thok sing pi gi ba asini aduga Chief Minister na photo ke ba de magi mit keeping pi lem na mangalu hai ba pausu ngasigi pausi sing da khoi ko toroga fonge ngarang Chief Minister na lokhalai ba lenga wai kem sana lokhalai ba aduga nang pangtok ba tharos ki matang da khoi bobogi ba kari mo thamining bale mani tamo akhoi Manipur da tangdu leita da ba si akhoi hek mamangi popular government lai ringai mam tamdagi hauraga haurki bi irang se si mathang da mu PR gi government lai re governor gi makhada adugi mathang da hoji government hoji seme popular government kaino torga khoi Sri Honorable kaino chana hit torga masida khoina piriba message sing si yamna munna aina ba yai hoji haibi kriba itemege pi ki mitkupi pirangdu lemna mangaloi haiba message si amna chawba khoi adumba message amani asi Manipur pumbai oiba amadi khoi gi lairiba ichan ichi ima iben sing Manipur gi ima punamaki oiba kanglu phirup nai daba gi pini haina lobi gadabni haiba praja ama oina adumati ware haiba praja ama oina tanglu leitan hingadabdo asi mayum makai oina tumna sakhraga lanjena raga isagi ilamdamda akhoi isagi lamda isagi own indigenous oiba kainoda lanjena raga refugee oina leibase masi wahan thoksi amna chawba akhoi message amane ko akhoi mipung khudimakta koi Manipur leibe cha mipung khudimakta piba message ne na sumain lawjage Chief Minister ama oibagi mathau pangthokadabse mamangi popular government da oisunu natraga ki PR gi leiba governor amana pangthokadaba thabak thoram sing myamse ngasi praja myamna mamang dagi memorandum myam pisandana kholau myam laudana lakhibani adubu masigi tawfam thokpa IDP singi IDP hairibse akoi punamki oidorimni ko maji IDP kakta nate moregi nate chochampur gi akoi gi lairiba kangpokpi gi mafam khudimaki sukunu seraugi akoi lairiba koliba chansina lansina chaitheng automatic phanga punchida automatic waba amadi thoidaba thodong yam thokpase masigi responsibility si at the end of the day labor responsibility si lofam thokpa si government ama panba government amagi tofam thokpa thabak ni haibse masi mayak sengna amu hanna su ningsing halleba masagi IDP sing si unamsida masida tawrakadaba thobak thoram sing sida akoina ningsing bayai akoi Manipur gi puari da masi hek akoi gi masi ningsing bada thulai ba numit si khaktang ningsing ba sumaina hek chali adubu masi akoina tawfam thokpa ningsingbam thokpa thabak singse masi ningsingba yamna darkar yamna lei ko tama masi akoina puari da yenga si hallaga akogi 7-year devastation ko chaitre khutakpa 1819 1826 fau lei khriba adagi 1891 gi Anglo Manipuri war nupi lal gi ko akogi thodok sing akoi lakhriba first nupi lal second nupi lal mathang chatharaga akoi puari sing sida lakribse adagi akoi hoji lan method ki ma sida mulai masi wabse proof amatana wade ko masi akoi na proof khuding mak si gyan tammi bam change maitai da landa ba natraga maitai so called cookie jo singa haidi landa ba amadi moyi kaino sing attack to bo khakta na te masi proof khuding mak na Manipur da tangdu leita do matamda karma proof na nuai na leige proof khuding ma engineers ho kanam ta nuai na leite masina takpadi akoi punna hingminnaba amdi punna chatminnaba amdi Manipur ge ngamkhai punna kanminnaba amdi Manipur da laiba furu khudim sa amaga nuksi chanena coordination lairaga amaga ma interaction tawa akoi punna
ngangkhoi ngangwinaba amni Manipur sibu afaba Manipur ama akhoi leibak sibu punna puminarpa masi mathau si akhoi punna hingminaba natana di upai amanta leite solution amta leite si masi makna su ngasi siengna taiyeba aduna ngasai gi akhoi gi honorable CM na akhoi gi ngasi interaction kangpok pira online gi khutang da oirapsu interaction IDP myam ga tauba stage amadi haurem masi makna taim ne akhoi punna hingminaba natradi akhoi gi leiriba proof singsi amaton hingminaba natardi akhoi apunba Manipur sagat pachi kaidongoi da so oithoi Manipur machet thugai ge khaliba adumba proof kharagi adumba external gi oigera adumba illegal immigrant sing changchalaga adumba mastermind chanarga tawba sing sing kaidongoi da so oithokpa ngamoi amadi magi ngasai gi haiba aduda lana lamjinga chatkhriba chamjakhaba khoi praja sing sa masigi kaino wakhalon sing sing asidi tam tamna Manipur sida khoi pun hingminaba natradi makhata na Manipur ama sagatpa akhoi apunma Manipur sagatpa sida akhoi yaudaba tadi akhoi oina proof leiriba makhan makhan akhoi Manipur punna nungsi chana hingme proof sigi mangjaba natana akhoi mangtharakpa proof singsi manghiba natana akhoi upai leiti haibase masigi way forward ama lambi ama lakpagi ma minitarchi masimagni akhoi ipai po haktaktagi akhoi leiriba CEO singna Manipur imalebak si kanminasi Manipur punna hinginaba idea so Manipur sagat minne cha haibase masigi achoba step forward ni haibase mamang thaktage so hairaga la si so singna amadi akhoi leiriba leader sing myamna adu masida chatminaba natana Manipur gi solution amadi progressive Manipur ba afaba Manipur ama oiba idea so Manipur sagat pa adugi khongthang step se foundation se natra de akhoi punna hingminam natra atopa solution laite tama Manipur ama afaba Manipur hingan ge adura masida yekhai ge thingai ge Manipur tongana tae khaliba wakhalon chingcha masibu sagatliba mastermind ge leiba yekhai ge thingai ge adi chamjaga misamda nongmai kapsanba bom langsanba amadi mai thadok piba kaino singcha masi kangrup ta amaga yekhai na tawre bache masi root cause sing se so khoi khangba mathau tai masi mayok ta mayam punna chapmana lemina ko matamda afaba Manipur adumba Manipur akhoi mi amtana khudomina thilangam ngammoidaba Manipur amde punna akhoi atopa external force na oigera internal lagi sagat lakpo oisunu adumba kaino singduna yekhai thingai ngamda Manipur do adumaina purukpa ngamgani an sumain